ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯡꯗꯝꯕꯅ ꯇꯝꯈꯤꯕꯗ ꯀꯅꯥꯅꯁꯨ ꯀꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡ ꯂꯩꯕꯥꯛ ꯑꯃꯗ ꯗꯥꯡꯃꯩ ꯀꯧꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯆꯤꯡ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯖꯥꯠ ꯇꯤꯟꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯜꯂꯥꯛꯄ ꯃꯄꯥ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃ ꯆꯤꯡꯃꯤ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯃꯈꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯝꯕꯣꯏꯕꯗꯨꯕꯨ ꯁꯦꯕꯥ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ, "ꯕꯥꯕꯥ, ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯈꯪꯕ ꯎꯕꯅꯤ, ꯑꯗꯨꯅ ꯅꯅꯥꯏꯒꯤ ꯏꯆꯥꯅꯤꯄꯥ ꯑꯁꯤꯒꯤꯗꯃꯛ ꯀꯔꯝꯕ ꯏꯃꯧ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯗꯕ ꯑꯐꯕ ꯑꯃꯇꯪ ꯇꯥꯛꯄꯤꯔꯝꯃꯨ" ꯍꯥꯏꯔꯛꯈꯤ꯫ ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯥꯕꯥ ꯂꯥꯏꯅꯤꯡꯕꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯈꯨꯜꯂꯥꯛꯄ, ꯅꯍꯥꯛꯅ ꯅꯃꯧꯒꯤꯗꯃꯛ ꯈꯜꯂꯤꯕꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯆꯥ ꯏꯕꯨꯡꯉꯣꯒ ꯌꯥꯝꯅ ꯆꯥꯟꯅꯖꯔꯤ꯫ ꯅꯪꯒꯤ ꯖꯥꯇꯤ ꯃꯥꯟꯅꯗꯕꯤ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯃꯧ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯃꯍꯥꯛꯇꯤ ꯅꯆꯥꯒꯤꯗꯃꯛ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯇꯝꯕꯤꯈ꯭ꯔꯕꯅꯤ꯫ ꯁꯣꯏꯕ ꯌꯥꯗ꯭ꯔꯕ ꯂꯥꯏꯒꯤ ꯋꯥꯌꯦꯜꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯂꯝꯕꯣꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯜꯂꯥꯛꯄ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯂꯝꯕꯣꯏꯕꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯛꯈꯤ, "ꯕꯥꯕꯥ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯈꯥꯏꯗꯣꯛꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯌꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯈꯥꯏꯗꯣꯛꯅꯅꯕ ꯕꯥꯕꯥꯅ ꯈꯔ ꯇꯧꯕꯤꯌꯨ." ꯈꯨꯜꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯝꯕꯣꯏꯕꯅ ꯍꯥꯏꯔꯛꯈꯤ, "ꯍꯦ ꯈꯨꯜꯂꯥꯛꯄ, ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯕꯨ ꯍꯥꯏꯔꯤꯕꯅꯣ? ꯅꯍꯥꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯃ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯁꯤ ꯁꯤꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯊꯪꯕꯨ ꯀꯅꯥꯃꯠꯇꯅ ꯊꯨꯒꯥꯏꯗꯨꯅ ꯆꯠꯈꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯤꯑꯣꯏꯕꯅ ꯃꯁꯤꯗꯤ ꯂꯥꯏꯅ ꯇꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯝꯕꯤꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯗꯕꯅꯤ, ꯁꯣꯏꯗꯅ ꯊꯣꯛꯂꯒꯗꯕ ꯋꯥꯐꯝꯅꯤ." ꯂꯝꯕꯣꯏꯕꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯈꯨꯜꯂꯥꯛꯄ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯤꯑꯣꯏꯕꯅ ꯈꯟꯕ ꯋꯥꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯒꯦ? ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯨꯁꯂꯤꯝ ꯅꯤꯡꯉꯣꯜꯅꯤ, ꯃꯍꯥꯛ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯗꯨꯗ ꯈꯨꯜꯂꯥꯛꯄꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯆꯥ ꯅꯤꯄꯥ ꯑꯁꯤꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯁꯣꯏꯗꯅ ꯏꯃꯧ ꯑꯣꯏꯕ ꯁꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤ ꯅꯦꯛꯇꯨꯅ ꯊꯥꯞꯅ ꯐꯥꯗꯨꯅ ꯄꯨꯔꯒ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯝꯅ ꯂꯥꯏꯅ ꯇꯝꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗ ꯂꯩꯖꯕꯤ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯈꯤꯅꯕ ꯃꯥꯒꯤ ꯃꯤ ꯅꯦꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯄꯤꯗꯨꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯁꯤꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯅꯣꯡꯃ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯁꯤꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯤꯉꯩꯗ ꯈꯨꯜꯂꯥꯛꯄꯒꯤ ꯍꯥꯟꯅ ꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯑꯊꯥꯞꯄ ꯑꯁꯣꯡꯕ ꯕꯣꯟ ꯑꯃꯗ ꯃꯀꯣꯛꯇ ꯆꯩꯇꯨꯞꯅ ꯀꯟꯗꯨꯅ ꯁꯤꯔꯒꯅꯤ ꯈꯟꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤ, ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯁꯥ ꯀꯩꯅ ꯆꯥꯈ꯭ꯔꯒꯅꯤ ꯍꯥꯏꯅꯗꯨꯅ ꯆꯠꯅꯈꯤ꯫ ꯃꯈꯣꯏꯅ ꯈꯨꯜꯂꯥꯛꯄꯗ ꯃꯍꯥꯛ ꯁꯤꯍꯧꯔꯦ, ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯄꯥꯎ ꯇꯝꯈꯤ꯫ ꯈꯨꯜꯂꯥꯛꯄ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ? ꯑꯁꯣꯝꯗꯅ ꯈꯨꯜꯂꯥꯛꯄ ꯅꯤꯡꯊꯧ ꯑꯃ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨ ꯁꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯕꯗ ꯕꯣꯟ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯃꯇꯧꯅꯣ ꯃꯁꯤꯕꯨ? ꯁꯥꯅ ꯁꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯧ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯤꯕꯗꯤ ꯁꯤꯔꯝꯗ꯭ꯔꯤ꯫ ꯃꯀꯣꯛꯇ ꯆꯩꯅ ꯊꯥꯈꯤꯕꯒꯤ ꯃꯀꯣꯛꯇꯨ ꯊꯤꯅ ꯁꯣꯛꯇꯨꯅ ꯑꯁꯤꯕꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕు ꯀꯣꯟꯈꯠꯄꯤꯔꯒ ꯃꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯥꯕ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯍꯤꯞꯅꯅꯕ ꯐꯝꯅꯆꯤꯡꯕ ꯊꯥꯕꯤꯔꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯄꯨꯊꯣꯛꯇꯨꯅ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯑꯗꯨ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯒ ꯃꯈꯣꯏꯅ ꯈꯪꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡꯒꯤ ꯍꯤꯗꯥꯛ ꯊꯣꯝꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯈꯤ꯫ ꯄꯣꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯐꯪꯖꯔꯛꯇ꯭ꯔꯕꯤ
ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯔꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯅꯣꯡꯗꯝꯗꯒꯤ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯖꯔꯛꯂꯦ꯫ ꯃꯥꯅ ꯈꯔ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯂꯛꯄ ꯑꯗꯨ ꯎꯔꯒ ꯃꯄꯨ ꯃꯅꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯃꯊ꯭ꯋꯥꯏꯗꯨ ꯈꯔ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯤꯕꯗꯤ ꯁꯤꯗ꯭ꯔꯦ, ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯐꯒꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛ ꯃꯔꯣꯟꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ, ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯎꯖꯔꯒ ꯃꯆꯥ ꯄꯣꯛꯆꯗ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯁꯨꯛ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯄꯤꯒꯦ ꯇꯧꯕꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯔꯒ ꯈꯨꯂꯥꯛꯄ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯃꯣꯝ ꯑꯣꯏꯔꯕꯤ, ꯅꯍꯥꯛꯄꯨ ꯌꯥꯏꯕꯤ ꯂꯧꯒꯦ ꯊꯧꯔꯥꯡꯕ ꯇꯝꯕ ꯃꯍꯥꯛꯄꯨ ꯏꯄꯥꯅ ꯈꯪꯂꯕꯗꯤ ꯏꯄꯥꯅ ꯏꯆꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯒꯦꯀꯣ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯑꯅꯤꯅ ꯃꯆꯥ ꯁꯛꯅ ꯂꯨꯅ ꯆꯥꯅ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯃꯛꯅꯤ ꯈꯟꯖꯗꯨꯅ ꯌꯣꯛꯄꯤꯈꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯃꯔꯣꯟ ꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯑꯃꯇꯪ ꯈꯪꯖꯕ ꯉꯝꯂꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯗꯕ ꯈꯟꯅꯈꯤ꯫ ꯆꯍꯤ ꯐꯥꯔꯛꯂꯕꯗ ꯃꯆꯥꯒꯤ ꯃꯃꯤꯡꯕꯨ ꯅꯨꯡꯂꯩꯂꯥ ꯍꯥꯏꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯈꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯕꯨ ꯅꯄꯥ ꯑꯩꯅ ꯎꯖꯕꯗ ꯑꯩꯒꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯑꯁꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯉꯁꯤꯗꯤ ꯅꯨꯡꯒꯤ ꯊꯃꯣꯏ ꯑꯁꯤ ꯂꯩꯅ ꯁꯥꯠꯄꯒꯨꯝ ꯐꯨꯒꯥꯏꯅ ꯊꯃꯣꯏ ꯄꯦꯟꯅ ꯂꯩꯁꯥꯠ ꯇꯝꯖꯕ ꯐꯪꯖꯔꯦ꯫ ꯑꯗꯨꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯂꯩꯂꯥ ꯍꯥꯏꯅ ꯀꯧꯖꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯅꯨꯡꯂꯩꯂꯥ ꯍꯥꯏꯅ ꯀꯧꯖꯈꯤ꯫ ꯃꯗꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯒꯤꯗꯃꯛ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯑꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯆꯗꯨꯅ ꯃꯆꯥꯕꯨ ꯃꯔꯣꯟ ꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ ꯀꯩꯊꯦꯜ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯖꯔꯕ ꯃꯇꯝꯗ ꯃꯆꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯊꯤꯔꯛꯄꯗ ꯊꯦꯡꯅꯗ꯭ꯔꯦ꯫ ꯃꯆꯥ ꯂꯩꯔꯝꯗ꯭ꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯤꯖꯔꯛꯄꯗ ꯐꯪꯗ꯭ꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯇꯧꯐꯝ ꯈꯪꯗꯅ ꯑꯋꯥꯕꯒꯤ ꯄꯥꯛꯇ ꯇꯥꯎꯗꯨꯅ ꯋꯥꯈꯜꯅ ꯄꯂꯦꯞꯐꯝ ꯈꯪꯗꯅ ꯑꯉꯥꯎꯕꯤꯒꯨꯝ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯆꯥꯕ ꯊꯛꯄ ꯆꯪꯗꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛꯄꯨ ꯎꯔꯛꯇ꯭ꯔꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯑꯉꯥꯎꯕꯒꯨꯝ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯅ ꯂꯩꯈꯤ꯫ ꯃꯄꯥ ꯈꯨꯂꯥꯛꯄꯅ ꯁꯤꯜꯂꯨꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯆꯥ ꯃꯥꯡꯅꯅꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯕꯗ ꯈꯨꯂꯥꯛꯄ ꯑꯗꯨꯁꯨ ꯃꯄꯨꯅꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯑꯉꯥꯎꯕꯒꯤ ꯐꯤꯕꯝꯗ ꯉꯥꯡꯅꯕ ꯍꯥꯏꯅꯕ ꯌꯥꯗꯅ ꯑꯉꯥꯎꯕꯒꯨꯝ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯛꯇꯨꯅ ꯃꯆꯥ ꯃꯥꯡꯈꯤꯕꯒꯤ ꯋꯥꯐꯝꯗꯨ ꯈꯨꯂꯥꯛꯄꯗ ꯋꯥꯀꯠꯆꯔꯦ꯫ ꯈꯨꯂꯥꯛꯄ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯣꯏꯕꯅ ꯃꯄꯨꯅꯤꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯂꯝꯕꯣꯏꯕꯅ ꯍꯥꯏꯔꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯁꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯏꯅ ꯇꯝꯕꯕꯨ ꯀꯔꯤꯒꯤ ꯑꯆꯨꯝꯕ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯔꯝꯅ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯟꯗꯅ ꯖꯥꯇꯤꯅꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯍꯜꯍꯟꯈꯤꯕ ꯑꯣꯏꯕꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯉꯥꯎꯗꯨꯅ ꯂꯩꯔꯛꯄ ꯄꯨꯝꯅꯃꯛꯁꯤ ꯈꯟꯊꯔꯨꯔꯒ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯍꯥꯛ ꯊꯣꯏꯅ ꯋꯥꯕ ꯇꯧꯔꯨꯔꯒꯅꯨ, ꯃꯁꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈꯤꯕꯅ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ꯫ ꯑꯩꯁꯨ ꯈꯨꯟꯒꯤ ꯃꯤ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ, ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯐꯥꯈ꯭ꯔꯤꯕꯅꯣ, ꯅꯠꯇ꯭ꯔꯒ ꯐꯠꯇ꯭ꯔꯕ ꯁꯥ ꯀꯩ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯔꯝꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯅꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈꯤꯕ ꯑꯗꯨꯅ ꯇꯧꯕ ꯑꯣꯏꯒꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒ ꯃꯥꯒ ꯎꯅꯔꯛꯈꯤꯒꯅꯤ꯫ ꯑꯩꯁꯨ ꯃꯤꯃꯥꯡ ꯑꯁꯤ ꯆꯨꯝꯗꯕꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯈꯔ ꯆꯥꯖꯔꯨꯅꯕ ꯆꯦꯡ ꯍꯋꯥꯏ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯈꯣ꯫ ꯃꯍꯥꯛ ꯃꯆꯥ ꯂꯩꯈꯤꯗꯕꯅ
ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯈꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯂꯥꯛꯄ ꯑꯁꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤꯅꯤ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯃꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯈꯤꯕꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤ꯫ ꯃꯃꯥ ꯑꯁꯤꯒꯤ ꯊꯃꯣꯏꯗꯨ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯁꯤꯁꯤ ꯁꯤꯡꯉꯝꯗ ꯋꯥꯅ ꯃꯆꯥꯒꯤ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯂꯦꯟꯖꯈꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯃꯆꯥ ꯄꯣꯛꯆꯗ꯭ꯔꯕꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯆꯥꯅ ꯂꯥꯏꯅ ꯄꯤꯕꯤꯕ ꯃꯆꯥꯅꯤ ꯈꯟꯖꯗꯨꯅ ꯃꯊ꯭ꯋꯥꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯅ ꯃꯤꯀꯨꯞ ꯑꯃ ꯊꯥꯗꯣꯛꯇꯅ ꯃꯆꯥꯕꯨ ꯌꯦꯡꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯂꯦꯟꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯃꯆꯥꯅꯨꯄꯤ ꯑꯃꯇꯪ ꯂꯥꯏꯅ ꯄꯤꯕꯤꯗꯨꯅ ꯐꯪꯖꯕ ꯑꯁꯤꯗ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯆꯥ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯑꯁꯤꯅ ꯃꯔꯣꯟ ꯊꯣꯛꯇꯕ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯄꯨꯡꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯑꯃꯗꯤ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡꯁꯤꯡ ꯑꯗꯨ ꯑꯅꯧꯕ ꯃꯌꯣꯟ ꯆꯣꯡꯖꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯆꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯆꯈꯤ꯫ ꯃꯄꯥ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯈꯤ, ꯃꯃꯥ ꯈꯨꯂꯥꯛꯄꯤ, ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯐꯪꯖꯕꯗꯒꯤ ꯑꯅꯧꯕ ꯁꯪꯁꯥꯔ ꯑꯃ ꯐꯪꯖꯔꯕꯅꯤ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯆꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯈꯪꯖꯔꯦ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯗꯨꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯍꯟꯕꯤꯔꯦ, ꯑꯗꯨꯕु ꯅꯨꯡꯁꯤꯖꯔꯕ ꯏꯆꯥꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯄꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯏꯆꯥꯒꯤ ꯃꯁꯛ ꯍꯦꯛ ꯍꯦꯛ ꯌꯦꯡꯖꯔꯒ ꯏꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯖꯗꯦ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯛꯈꯤ꯫ ꯃꯄꯥ ꯈꯨꯂꯥꯛꯄꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯕ, ꯃꯆꯥ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯖꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯈꯨꯂꯥꯛꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯥꯒꯤꯗꯃꯛ ꯀꯞꯃꯤꯟꯅꯈꯤ꯫ ꯃꯄꯥ ꯈꯨꯂꯥꯛꯄꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯃꯆꯥꯕꯨ ꯐꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯈꯨꯂꯥꯛꯄꯒꯤ ꯈꯨꯜꯒꯤ ꯂꯩꯁꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯥꯕꯨ ꯐꯪꯅ ꯐꯖꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯑꯅꯤꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯁꯤꯗꯤ ꯃꯥꯒꯨꯝꯕ ꯐꯖꯕ ꯆꯤꯡꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛꯇ ꯎꯖꯈꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯔꯒꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯑꯁꯤꯇꯅꯤ, ꯁꯦꯜꯂꯦ ꯏꯜꯂꯦ ꯃꯥꯒꯨꯝꯕ ꯃꯒꯨꯟ ꯂꯩꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯄꯥꯝꯗ ꯆꯠꯄꯗ ꯃꯍꯥꯛꯁꯨ ꯆꯠꯀꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯊꯅꯝꯗꯨꯅ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯄꯥꯝꯗ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯃꯈ꯭ꯋꯥꯡꯗ ꯍꯥꯎꯐꯤ ꯑꯃ ꯁꯦꯠꯂꯒ ꯍꯥꯎꯐꯤ ꯑꯃ ꯃꯀꯣꯛꯇ ꯀꯨꯞꯇꯨꯅ ꯏꯜꯂꯒ ꯁꯝ ꯑꯃ ꯀꯣꯛꯇ ꯌꯥꯟꯗꯨꯅ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯄꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤ ꯃꯐꯖꯗꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯌꯦꯡꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯃꯣꯝ, ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯤꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯏꯄꯥꯅ ꯀꯔꯤ ꯗꯥꯟꯕꯨ ꯇꯧꯖꯔꯛꯇꯨꯅ ꯏꯆꯥꯕꯨ ꯐꯪꯖꯔꯤꯕꯅꯣ ꯁꯣꯟꯖꯔꯒ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯅꯣꯡꯃ ꯏꯉꯥ ꯏꯉꯦꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎꯊꯨꯝ ꯀꯧꯕꯤ ꯆꯦꯛꯂꯥ ꯑꯗꯨꯅ ꯈꯣꯡꯕ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯣꯡꯂꯩꯂꯥ ꯀꯧꯕꯤ ꯏꯕꯦꯝ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯕ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯈꯣꯡꯂꯤꯕ ꯆꯦꯛꯂꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯈꯤꯕꯒꯨꯝ ꯋꯥꯈꯜꯗꯗꯤ ꯂꯥꯝꯕ ꯐꯪꯗꯅ ꯈꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯃꯪ ꯑꯃꯈꯛ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯑꯣꯡꯗ ꯅꯤꯄꯥ ꯃꯆꯥ ꯃꯔꯣꯟ ꯑꯣꯏꯒꯗꯕ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯥꯟꯅꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯟꯅꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯦꯜꯂꯤ, ꯑꯗꯨꯒ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯦꯟꯕꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯕꯗ ꯃꯔꯥꯏꯕꯛ ꯑꯗꯨ ꯅꯨꯡꯗ ꯌꯩꯁꯤꯟꯗꯨꯅ ꯇꯨꯔꯦ꯫ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯕꯨ ꯀꯣꯟꯈꯠꯄꯤꯗꯨꯅ ꯀꯌꯥꯝ ꯁꯣꯛꯂꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩꯗ ꯃꯀꯣꯏ ꯃꯔꯥꯡ ꯏꯁꯣꯡ ꯁꯣꯡꯕ ꯃꯁꯝ ꯃꯔꯥꯡ ꯀꯛꯇꯕ ꯅꯤꯄꯥ ꯑꯃꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯒꯗꯕꯒꯤ ꯇꯧꯔꯦ꯫ ꯃꯗꯨꯗ ꯃꯥꯅ ꯀꯤꯃꯟꯈꯤꯕꯗꯒꯤ ꯍꯧꯅ ꯏꯃꯥ ꯍꯥꯏꯅ ꯃꯪ ꯑꯗꯨꯗ ꯂꯥꯎꯈꯤ꯫ ꯃꯥꯅ ꯃꯪꯗ ꯂꯥꯎꯕꯗꯨ
ताइबंग फाउना इमा इमा हाइना लाउरक्ले मसाना तुम्बदगी इमा इमा हाइना कन्न लाउरक्पदु ममा खुलाकपिना तारदुना इसा करी तौरबगे खदुना थुना सेंसेंदुना इसा करी तौरबगे हाइदुना मसाबु कोंखटपिदुना इबेमा इसाबु करी तौरबगे इमा लई हाइदुना मसागी मसादु कोनसनबिरे अदु फावदा नोंलैला कौबी इबेमदु ज्ञान तादना इमा इमा हाइरगा ममाबु सेसेट कोनसनदुना कपसखी मसागी मतौ उरगा मापा खुलाकपना इबेमा इसाबु करी तौरबगे इपा लैरी कपकनु नंगना कीरीबदु इपादा हायु हायरखी नान मखैदी मसादुना वांगांगबा थोक्तना लेरमलगा ngasi ahing asida masana ima ima kauraduna mama bu sena konsenjaraga kina leibaduda mama khulakpigi thamoidu puba ngamdaduna masu yauna kablakle mangna hairakhi ima gi bema nakpu kari tawrabage isagi damak napa khulakpa nama khulakpi ekhoi animak nangi nanakta leiri kari gi damak kiri bano haina pahongjarakhi aduga masa punamak humangna pumsot solibadu mama na nanthok piraga hairi nangbu kari tawrabage hayu mama gi wadu taraga masanu pieduna haijarakhi ima ayhak yamna kire mangda masamana kaktaba makoi marang isum sombani pa mana aibu phagani haiduna tawrami mana aibu kanna tanarami mabu kiduna aini imabu kaubani imana hakti kadai ta chatlubage aina kaubaga inakta sanglaktribadi hairaga amuk kaplai masagi wadu taraga khulakpi mapi taraduna ima leiribasidi napasu leiribasidi isabu kanana lakseba ngamgadage hairi adu oirabasu ima aiha kiye hairakhi masagi wadu taraga mama aduna kiruraganu madu mang haibaduni imaga puna tuminarasi haiduna mamadu masaga puna tuminakhi mama khulakpidu masabu konsinjaraga mona yengjaraduna mamitigi mapi taraduna isa sibu kari torabage khanjaduna tumba yadana masagi maithongbu nungsini yengjaraga masagi maithongda tarakliba samlang simbu khongot jaraduna maithong adubu mona yengjaraga masana nahan makai wangang ba thoktuna leiramlaga ngasi iman hak kadai da leirubage aina kiduna korpa kari gi tadribano haina mathwai nungaitana amadi mapuning nungsina mamabu konsinjaduna kapkhibadu khanjaraga mapuning du yamna nungsikhiduna masagi maithong adubu yengjaraga miluda pirangna pumsot sona masabu yengduna tumba yadana leikhi masaduna kiraduna mamabu konsinjaraga tumjakhi khulakpa adusu tumba yakhidre hawgatuna masagi kada mama masagi nakta amuksang mama masana konsinaduna himinariba adu uzaraga isana nahan makai maron thoktana wangang bangamdana leiramlaga ngasigi numidang ngasida ima ima aihak yamna kire haina kanna ima haina laurakhiba khonjaladu maba khulakpagi nakongda khonthang yeina taduna leikhi mahak mama masagi nakta amuksang amuk tholak tawduna ahinga du tungkhidi mahakna khankhi aigi thawaidagi su hena nungsijabi isa sibu kari tawrabano khulak baigi thawaidagi su hena nungsijana thamjari baisana kari gumba leitaba thoklabadi aina amuk taibangda leirubagi kari kanagani khankhi ahinga du tumba yakhidre adum tawduna nongan khre nongalabada masabu yengjaraga ibema isabu mangda kari uduna isana aduki matik kiri bano haina khulakpana masanu piaduda hanglakhi masanu piaduna mamangda thokhiba ukhiba punamak mapagi mafamda tamjaraduna yamna akibagi mawong utkhi madu taraga mapa khulakpana hairakhi isa asidi madu mangni isa ge apapa matam lakladuna mangba mangni mangadugi mapana isana haujikti wangang bangamledo isada nahan makai leramba phattaba laisingdo haujikti loina satkrabani napungningsda singnaba leiraganu isana nadom tumma nungaitrabasu namaga tuminau hairakhi mapagi wataraga masanupina hoi ipa haijarakhi madamasida khungi laisa anisu mabu hoba lakhi mapa khulakpana hairakhi isa nakoina laglibasi natabu hoba laglibra maduda laisani duna mani ipa
ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯆꯍꯤ ꯍꯧꯕꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯖꯒꯣꯏ ꯁꯥꯒꯅꯤ, ꯏꯇꯥ ꯅꯣꯡꯂꯩꯂꯥꯅ ꯖꯒꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯐꯔꯦ ꯐꯔꯦ ꯏꯆꯥꯆꯥ, ꯅꯇꯥꯁꯨ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯧꯊꯣꯛꯆꯔꯛꯈꯤ꯫ ꯃꯄꯥꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯃꯆꯥꯅ ꯏꯃꯨꯡꯗꯒꯤ ꯏꯄꯥ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯗꯨ ꯎꯔꯒ ꯃꯇꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯈꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯒ ꯉꯁꯤꯅ ꯏꯄꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯖꯔꯒ ꯃꯇꯥ ꯑꯅꯤꯗꯨꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯖꯔꯒ ꯏꯇꯥ ꯑꯅꯤ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯎꯍꯪꯖꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯇꯥ ꯑꯅꯤꯅ ꯉꯛꯅ, ꯏꯇꯥ, ꯆꯍꯤ ꯍꯧꯕꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯄꯨꯝꯅꯃꯛ ꯈꯨꯟꯒꯤ ꯖꯒꯣꯏ ꯁꯥꯒꯅꯤ ꯍꯥꯏꯔꯤ, ꯑꯗꯨꯅ ꯏꯇꯥ ꯅꯍꯥꯛꯅ ꯖꯒꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯕꯤꯅꯕ ꯈꯨꯟꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯃꯌꯥꯝꯅ ꯍꯥꯏꯖꯔꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯥꯕꯨ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯏꯇꯥꯁꯤꯡ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯆꯥꯔꯒ ꯆꯠꯀꯗꯕ ꯑꯣꯏꯕ꯭ꯔꯥ ꯍꯪꯖꯔꯛꯈꯤ꯫ ꯏꯇꯥ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅ ꯆꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯆꯥꯒꯗꯧꯕꯅꯤ, ꯈꯨꯟꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯄꯨꯝꯅꯃꯛ ꯁꯨꯅ ꯀꯨꯝꯍꯩ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯂꯥꯛꯄ ꯃꯄꯥꯗꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯖꯔꯒ ꯃꯄꯥꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯏꯆꯥꯅ ꯅꯍꯥꯟ ꯃꯈꯩ ꯋꯥ ꯉꯥꯡꯕ ꯉꯝꯗꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯉꯁꯤ ꯏꯆꯥꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯅꯨꯡꯁꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯖꯔꯒ ꯃꯊꯃꯣꯏꯗꯨ ꯅꯨꯡꯉꯥꯏꯕꯅ ꯃꯄꯤ ꯇꯥꯔꯗꯨꯅ, ꯏꯆꯥꯆꯥ, ꯅꯈꯣꯏ ꯖꯒꯣꯏꯗꯨ ꯅꯤꯡꯊꯤꯅ ꯁꯥꯒꯗꯧꯕꯅꯤ, ꯏꯄꯥ ꯍꯣꯏꯁꯨ ꯂꯥꯛꯀꯅꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯅꯣꯡꯂꯩꯂꯥ ꯏꯕꯦꯝꯃꯗꯨ ꯐꯖꯕ ꯐꯤ ꯁꯦꯠ ꯏꯜꯂꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯇꯤꯟꯐꯝꯗ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤ ꯃꯐꯖꯗꯨꯗꯤ ꯀꯔꯤꯒ ꯄ꯭ꯔꯃꯥꯟ ꯇꯧꯒꯅꯤ? ꯏꯕꯦꯝꯃꯒꯤ ꯃꯁꯥꯗ ꯁꯦꯠꯄ ꯏꯟꯕꯗ ꯄꯛꯇꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯎꯖꯕ ꯈꯨꯗꯤꯡꯃꯛꯅ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯌꯦꯡꯅꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ! ꯈꯨꯂꯥꯛꯄ ꯈꯨꯂꯥꯛꯄꯤ ꯑꯅꯤꯁꯤ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯕ! ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯃꯆꯥ ꯏꯕꯦꯝ ꯑꯁꯤꯕꯨ ꯅꯍꯥꯟ ꯃꯈꯩ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯀꯨꯝꯍꯩ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫